ꯑꯩꯅ ꯂꯩꯔꯤꯁꯦ ꯌꯥꯝꯅ ꯂꯥꯡꯕ ꯖꯒꯥꯕꯨꯗꯤ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯉꯥꯡꯁꯦ ꯑꯗꯨꯝ ꯇꯥꯔꯣ ꯅꯠꯇ꯭ꯔꯥ ꯕꯦꯇ꯭ꯔꯤ ꯄꯥꯔꯁꯦꯟꯇꯦꯖ ꯊꯣꯟꯕꯁꯦ 87 ꯂꯩꯁꯦ ꯁꯤ ꯑꯩꯁꯦ ꯍꯪꯒꯄꯥꯟ ꯑꯣꯏꯁꯦ ꯂꯣ ꯄꯥꯋꯔ ꯃꯣꯗꯇ ꯁꯤꯖꯤꯟꯅꯕꯩꯅꯦꯕ ꯑꯗꯣ ꯁꯤ ꯆꯤꯡꯈꯠꯂꯛꯑꯦꯗꯅꯀꯣ ꯁꯤ ꯆꯤꯡꯈꯠꯂꯛꯑꯀꯥꯟꯗ ꯀꯟꯇ꯭ꯔꯣꯜ ꯁꯦꯟꯇꯔꯁꯤꯗ ꯇꯣ ꯁꯤ ꯂꯣ ꯄꯥꯋꯔ ꯃꯣꯗꯁꯦ ꯁꯤꯗ ꯇꯣꯛꯈ꯭ꯔꯣꯁꯦ ꯑꯍꯥꯟꯕ ꯁꯦꯠꯇꯤꯡꯗ ꯆꯪ ꯇꯥꯔꯦꯀꯣ ꯁꯦꯠꯇꯤꯡꯗ ꯆꯪꯉꯒ ꯕꯦꯇ꯭ꯔꯤ ꯊꯕꯛꯅꯤꯅ ꯕꯦꯇ꯭ꯔꯤꯗ ꯊꯤꯕꯤꯔꯁꯤ ꯆꯤꯡꯈꯠꯂꯛꯑꯒ ꯑꯗꯣ ꯕꯦꯇ꯭ꯔꯤꯗ ꯆꯪꯉꯦꯗꯅꯀꯣ ꯑꯗ ꯁꯤꯗ ꯕꯦꯇ꯭ꯔꯤ ꯄꯥꯔꯁꯦꯟꯇꯦꯖ ꯑꯅ ꯍꯥꯏꯁꯦ ꯃꯁꯤ ꯁꯦꯝꯗꯣꯛꯄ ꯌꯥꯗꯦꯗꯅ ꯍꯧꯖꯤꯛ ꯅꯝꯕ ꯌꯥꯗꯦꯕꯀꯣ ꯂꯣ ꯄꯥꯋꯔ ꯃꯣꯗꯁꯦ ꯁꯤꯗꯩ ꯃꯨꯊꯠꯀꯦꯁꯨ ꯌꯥꯔꯦ ꯑꯗꯨꯗꯤ ꯅꯝ ꯌꯥꯔꯅꯤ ꯅꯠꯇ꯭ꯔꯒ ꯂꯣ ꯄꯥꯋꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯨꯊꯠꯀꯦꯁꯨ ꯌꯥꯔꯦꯅ ꯁꯤꯗ ꯅꯝꯃꯒ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯨ ꯕꯦꯇ꯭ꯔꯤ ꯄꯥꯔꯁꯦꯟꯇꯦꯖ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯒꯦ ꯃꯥꯡꯈ꯭ꯔꯕ ꯁꯤꯅꯤꯁꯦ ꯌꯥꯝ ꯂꯥꯏꯁꯦ ꯑꯗꯨꯒ ꯂꯣ ꯄꯥꯋꯔ ꯃꯣꯗꯇ ꯊꯝꯕꯅꯗꯤ ꯐꯩ ꯑꯩꯗꯤ ꯊꯝꯃꯦ ꯂꯣ ꯄꯥꯋꯔ ꯃꯣꯗꯇ ꯊꯝꯁꯦ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯦꯛꯇꯤꯚꯤꯇꯤꯀꯣ ꯂꯥꯏꯛ ꯗꯥꯎꯟꯂꯣꯗ ꯀꯟꯇꯤꯅ꯭ꯌꯨ ꯁꯤꯅ ꯂꯣ ꯄꯥꯋꯔ ꯃꯣꯗꯀꯤ ꯍꯥꯏꯕꯨ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜꯒꯨꯝꯕꯀꯣ ꯑꯗꯒꯤ ꯗꯥꯎꯟꯂꯣꯗꯀꯨꯝꯕꯗꯣ ꯄꯣꯁ ꯇꯧꯔ ꯊꯝꯅꯦꯕ ꯕꯦꯇ꯭ꯔꯤ ꯆꯥꯔꯖ ꯐꯨꯜꯂꯤ ꯆꯥꯔꯖ ꯑꯣꯏꯗ꯭ꯔꯤꯕꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ 80% ꯑꯣꯏꯔꯒꯗꯤ ꯂꯣ ꯄꯥꯋꯔ ꯃꯣꯗꯁꯦ ꯃꯨꯠꯈꯤꯕꯅꯦ ꯑꯗꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯕ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯁꯤꯅꯦ ꯕꯦꯇ꯭ꯔꯤ ꯊꯣꯟꯕ ꯍꯥꯏꯕꯨ ꯁꯤꯅꯤꯗꯅ ꯑꯗꯣ ꯊꯣꯟꯕꯅꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯕꯨꯗꯤ ꯊꯣꯜꯂꯦ ꯊꯣꯟꯕꯅ ꯅꯨꯡꯉꯥꯏꯅꯀꯣ ꯑꯗꯣ ꯕꯦꯇ꯭ꯔꯤꯒꯤ ꯅꯥꯀꯟꯗ ꯑꯃ ꯊꯣꯛꯏꯁꯤꯕꯨꯗꯤ ꯁꯤꯁꯦ ꯑꯩꯅ ꯑꯣꯇꯣ ꯔꯣꯇꯦꯁꯟ ꯊꯝꯗꯕꯩꯅ ꯍꯧꯖꯤꯛ ꯃꯥꯡꯈ꯭ꯔꯦꯗꯣ ꯁꯤ ꯇꯧꯔꯀꯥꯟꯗ ꯔꯣꯇꯦꯠ ꯇꯧꯔꯛꯑꯦꯗꯅ ꯁꯤꯅꯤꯗꯅ ꯑꯗꯨꯒꯤ ꯋꯥꯅꯦ ꯑꯗꯣ ꯑꯣꯇꯣ ꯔꯣꯇꯦꯠꯇ ꯊꯝꯗꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯣꯠꯆꯩꯇ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯅꯦ ꯁꯦ ꯑꯗꯨꯒ ꯀꯩ ꯑꯇꯣꯞꯄ ꯑꯗꯨꯝ ꯀꯣꯏꯁꯟ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯪꯉꯣ ꯌꯥꯅꯤ ꯑꯩꯒꯤ ꯀꯩꯅꯣꯗ ꯀꯃꯦꯟꯇ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯔꯣ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯣ ꯑꯗꯨꯝ ꯍꯪꯉꯣ ꯑꯩ ꯑꯗꯨꯝ ꯁꯦꯝꯗꯔꯛꯀꯦ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯞꯊꯔꯛꯀꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯊꯕꯤꯔꯛꯑꯣ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯇꯧꯒꯦꯁꯨ ꯁꯤꯌꯥꯔꯕꯨꯗꯤ ꯁꯤꯌꯥꯔ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯒꯅ ꯄꯦꯖ ꯐꯣꯂꯣ ꯇꯧꯊꯕꯤꯔꯛꯑꯣ ꯐꯦꯁꯕꯨꯛꯇ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯅ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯊꯕꯤꯔꯛꯑꯣ ꯑꯣꯀꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯦꯅꯤ ꯀꯣꯏꯁꯟ ꯑꯦꯅꯤ ꯗꯥꯎꯠ ꯑꯗꯨꯝ ꯍꯪꯊꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯁꯦꯝꯊꯔꯛꯀꯦ ꯑꯩ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯨꯝ ꯃꯤꯅꯤꯠ ꯌꯥꯝ ꯆꯪꯕꯁꯨ ꯅꯠꯇꯦꯗꯅ ꯁꯤꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯁꯦꯝꯊꯔꯛꯀꯦ ꯑꯣꯀꯦ ꯂꯣꯏꯁꯤꯜꯂꯦꯀꯣ